Shillong Dalaiba Manipur Rasbari Puwari Oiraba Redland Building Hainasu Khangnariba Asibu Tugai Kibagamari Lenana Atubumatam de Yengsinduna Action Lokat Pinaba Sagolbangi MLA Raskumar Imona Governor Ajay Kumar Bhalla Dache Iduna Prisinkre MLA Gicherol Aduda Manipur Miyangi Oina Yamna Liraba Puwari ga Sagonariba Architectural Amadi Cultural Value Oriba Manipur Rasbari Asibu Tugai Kiba Asima Mayamna Nungaitaba Togdogni Thogdo asigi matangda atubu matamda mari lenaba singna lokhatpa yaba thabak lokhatpinaba haizaki UPA government na lebak miyamgi damag ing lisingani mangada chatnaba haurakhiba Right to Information Act lisingani taramari dagi Narendra Modi na luchingba government lakpadagi Act asi mapangal hanthahalle haina Mpcc gi Spokesperson Ningombam Bhupenda na maral sirakli Agasi Chanarakpa Chahi Kun Surakpaga Mari Lenana Ngasi BT Rotalaiba Congress Bhavan the Pangtokiba Paugi Mifam Amada Bhupenda na Makataraduna Narendra Modi na Luchingba Lenga Asana Ing Lisingani Taramapanda Act Asi Amend Tauduna RTI gi Kuthangda Khangtokpa Yabasing Adu Hantahan Kibani UPA Matamda Digital Personal Data Protection Act Amaleramba Asi Public Interest Oiragadi Personal Information Asi Miyamda Disclose Toba Yarami Adubu Lisingani Kunhumdoidagidi Information Pumnamag Disclose Toramba Adu Loina Thingzin Kibadagi Ngasi Public Duty Amadi Public Fund Gimatangda Khangningduna RTI Tharubada Personal Information ni Haiduna Miyamda Khangba Fanghandre Lebas the Lady Central Information Commission Amadi State Information Commission Sing the Legadaba Information Commissioner Singi Pam Mayam Ama Hangduna Lady Amaramda Lamda Masada RTI activist Singbu Kihan Khanghanba Amadi Hatpana Chingbugi Thogdok Mayama Masu Thokli Makoi Singasi Ngapinaba UPA Lengak Matamda Whistleblowers Protection Act Haina Lisingani Tara Marigi Mamangda Parliamenta Pass Togduna Thanami Adubu NDA Lenga Asana Housing Fauba Ek Adu Law the Onthoktri RTI Asi Chumnatagi Law Nate Masi Constitution Amadi Society Asi Dalebak Miyamgi Hak Ngak Chananabugi Damag Mapangal Kanba Kutlai Amani Hainasu Bhupenda na Haiki Indian National Congress na Bharat ki Praja Punamakta demand khara thamjari maduri ahanbada 2019 da amend tawkriba madugumba amendment ado lauthoga hanagi leramba Information Commissioner singi madugumba 5 years tenure adubu hanagi phibum hanjanhanba aduga Digital Personal and Data Protection Act adusu review tawba amend tawba ahum subada Central amasung State Information Commission da Commissioner mayam haptadina leiriba even Chief Information Commissioner Bharat kisu madu adu matamda hapiba aduga commission amasung sida leiriba mahaki standard ase aduga case mayam ase thuna dispose tawbinamakta madugumba performance standards ama sanahanba RTI users sing amasung whistleblower sing ase whistleblower protection act ase fazana notify tawraga act ama rule ama oina sembiraga makhoibu protection pibiba ngakwi senbiba ain kuthangda